Exam Thaba Changbada Maheiroina Lairik Amasung Ojana Classta Piba Notsing Pusinba Yahallagani. Kumja Lissingani Kuntaru Kuntaretagi, CBSE na Class 9 da Open Book Assessment Chatnahanba Yakhre. Central Board of Secondary Education CBSE na Academic Session 2026-27 dagi hauna Class 9 gi Maheiroisingda Open Book Assessment Chatnahanba official oina yaba pikre. June kun mga da board asigi governing body na mifama mapangthoklaba matungda National Curriculum Framework for School Education 2023 amade National Education Policy 2020 ga chanagadaba mawongda anauba thaurang asi chanaba haunaba ayaba pikhibane nauna chanahangadoriba thaurang asina maheiroisingde exam ga mari leinana pungning wakhal wabagi chang hanthanbaga loinana maheiroisingi wakhal khanba ngambagi chang khangba ngamlagani haide khwaidagi ihan hanna kumja 2023 gi November da CBSE ge Curriculum Committee na Thaurang asi chanahanabagi wafam khanaba hauke matung tarakbada board na khanaba school kharada changeng oina thaurang asi chanahankhe ahanba tangka ki oina class 9 amasung 10 gi maheiroisingda English Mathematics amade Science subject ta anoba thaurang asi chanahanduna changeng tauke class 11 amasung 12 ki maheiroisingda English Mathematics amade Biology subject ta thaurang asi chanahanduna changeng tauke maheiroisingni exam da hanglakpa wahangi paukhumpi na bohonabada textbook amasung atai reference book sizinabada kaya yamna khumang chaukshan bangam labagi haibadu study adudagi mayek sengna khangba ngamkhe chang naina lairik paba mahiroising de exam hall manungda textbook amasung reference book ki kana balawba ngamlani adubu lairik ningthina padaba mahiroising de textbook pusilhalabasu exam da hanglakpa wahangi matik saba paukhum piba ngamlamde CBSE na thaurang asi chana hanaba honaraklibasi handakna hanba natte kumja lisingani taraga mari taraga manga amasung Kumja lisingani taraga taruk taraga tareta CBSE na class 9 amasung 11 da tamba maheiroisinggidamak open text based assessment chanahanaba thaurang laukhatkhe adubu matamduda maheiroi amasung oja kharana yaningdaba wafam phongdorokpadagi thaurang asi mapung phana chanahankhide hanadagi hauna pangthoktuna laglibe exam ga manadaba mawongda open book assessment chanahalabade maheiroisingni exam hall manungda textbook amasung atai reference book pusinba yaragane Hiram asigi matangda report amana hai exam hall manungda lairik pusinba yahalabasu lairik padaba maheiroisingde exam da hanglagliba wahang adugi paukhum kadaida yaubagi haiba khangdaba maramna khudakta paukhum piba ngamdabagi khudongchadaba mayoknagane adumoinamak CBSE na nauna chanhananaba honaragliba thaurang asina maram oiraga chang naina lairik paba maheiroisingda chauna kanaba phangalagani haina report amana phongdorokle Kuki Lalhoulupsingga Mannaraga kwa mana Lallonbagidamak Nongmei Kapsinkhibani Ningthaujam Robin Kauba miyoi amagi Wangjing Bazar da leiba dukanda Nongmei kapsilambagi matangda Kangleipa Communist Party KCP na wafam khara thamlakle aina thingkraba loop asigi Information and Public Relations Secretary M Pusinba Maitai na khuyek piduna thadorokpa cherol amana hai Ningthaujam Robin Kauba miyoi amagi Wangjing Bazar da leiba dukanda Nongmei kapsilamle haidiba thokdogadu party asigi comrade singna sathakibane Robin na Kuki Lalhoulupsingga Mannaraga kwa mana Lallonbagi syndicate amada saruk yaduna leire Paisa khara hena phangnaba honabada mahakna haidiba syndicate aduga Thobal amasung Kapsinkhibani distributor gi thodang lawduna lakle cherol asina hai mahakna yauriba syndicate asi Churachandpur amasung Kangpokpi da leiba Kuki zone narco terrorist group singda lupa khawjau piduna Kangleipakta kwamana jarda amasung atai mayai kabani sagi polam sing supply tawribane Kangleipakta Kuki zone narco terrorist singna kanglupki oiba lan sathabang amlaklibase Asigumba syndicate sing asina lepanaidana piba paisa mayam adugi matengna sagalakpa power aduna ni haibada haimanba thokloi sendong khara yamna phangnaba honabada asigumba syndicate kharana phurupki oiba interest ki mayokta lepli haibasu yai haina cherol asina makha tarakle ningthaujam Robin hairiba miyoi ase party na piba warning gi matungda fauba sendong sauna phangnaba honabada laiwa ki mayokta leiriba syndicate aduga chatminariba miyoi ama oibana mahakpu makhongda kaptuna waraknabagi standing order leiribane adubu masa phangdabadagi atopa miyoi sokloidaba mawongda mahaki dukanda oina Nongmei kapsilambane haujiksu mahakpu sairak pinaba party gi comrade sing adumak sem saduna leiri hainasu cherol asina phongdorokle